Ngasti mayamda yam marui bawari matang share tawjage. Hoi masi masil manawani gi wari ni. Adubu wari sigi maru oibisda yengluragadi masi icham chamba masil manawani gi wari amadagidi yam helabani. Wari sna ekoi da piriba nongi paujel si ekoi khudimukta pansinba yaba maramna masi masil manawani gi wari nate video sibi yengliba adom adongi wari ni haibdasu chap chana dumuk yagane. Wari staida maru oina phaibok masil manawani khak yawi. Masil manau si yurai chuba mapa maloina duna chaurakpani. Mapa si chumna yurai chuba khak natna nisa hek panbaga matu masa phudhabi pochai thugai yai khaibi toina torame. Chakthong phisu taw dun talai jabi magi nupibu chang naina numit khudingi phubi batanatna pikliba masa phaibok ani dugi mamangda ifong phongna churup thaksinba yu thakchinba phongnan sa sasin bhaibasi nipa sigi nungti gi taw mathawni magi hainabini. Khwaidagi fattaba mapa amagi khudam piyo hairagadi masigi nipasi khudam ama oina hekta piba yabagi changduni. Yurai chuba mapagi chonglam chadaba aping apaina bali chatsi phaibok machil manausna mamit hek urak pamit kuptudagi uduna laki. Mana hek tarakhiba mikuptagi uraw thraugi khunjaltana mana kong masa singdu singja yaibam khoi tarakhe. Asumna pakang masa pharak lafau uraw thrauba akampit tana tana yaikhai thingaibu una China kol mrakta sumlelak paduna khangbang mraktabdagi mamai thangdari masal manau anidu yum thadoktuna chatkirame. Machani ne yum thadoktuna chatkrafau masigi mapasidi hongmu kawuleramde. Masagi matu macha phauba phana nushina khanba hitabani pasna masagi ningma thungdaba masagi punsigi samasya pumba atopada taishinduna mibu maral siduna makut yeda churup makut oida yulli paiduna ngasi sulelhaure. Chahi kungi matung matam mamagi phaibok masal manaudu ngasidi masagi chahi nipu sunare. Makhoi ye pokpa mapa hakmanba crime khraginamak ngasidi jail la leiri. Adubu matam staida jail la leiramnisi mapasi khak oiramdri. Masal manau phaibok tugi manungda amasu punsigi pantungsi yurai chuba mapaduga chap manana jail la leiramle. Nongma phaibok sige pokpa mamadu kaishum sangda leiriba masani padu unabalaki. Hek unaba mikupta mamatuna haire ibungo nangna sumna tarokani haibasi imadi khalludabani imadi manga chap manare aping afai churingai mamagi wadu tabada hena sawgale kaino nang haidubo aigi padu yurai chubane kwa yurai chuba phattabana phattaba pok paisi mayengni kaina bu tokpa pok pro ha kaina bu tokpa pok praiba asumna man olak kitabagi maramsi mapanani haiduna mapabu maral sirami mapada tashilami. Mi amagi punsida aidi ma dona tawningi aidi ma oiningi dra khanba role model du magidi yurai chuba mapa bungdo oina khalluna male. Mamasna yum dhalakpagi lambida atopa masani pa madumuk unabalagami. Sigi masasdi jail laleho masadudagi puton tongalami. Nipasi mapunsigi yu mari ama pau thakkidri nisa haiba jasi makunna amukta pau sokidri. Hotnabakan mana mai pakpa mi ama oiduna watta padaba punsi mahing amadhing lamki. Fong saba coffee class amam thakminaringai mamaduna tapnangle marak thana tenba isai sagi yum da phamduna online gi khutang da sel tan bayaba f kya puthokna ragli akang basing na khangnagasu khangda basing gi oina sizna bada thoina sapharaba dugumba best f amatang khudol tamjage binomo haibasi aikoina tarai na dum sina bayaba trading platform amane masti gi domna trade tawba invest tawba gi khudong chabadu soidna phangani. Lines na yengbio lines na haigalakpada green nambigani lines na haitharakpadana red nambigani hena mamutaminase aigi rail account balance 19,805 ni invest tawba matamda lines na kakalaklipsin takpadi earning tawri haibani income stay yengbio 12,810 masitin sila matungda lairiba balance na 25,615 binomo gi kanava advantage kya su lairi kudamoina useful indicators amasung trading tools asnachingmani pambi bisingna description dagi download tobigani apps gi mahok tang nabudamag binomo na $1,000 yawba demo account amasulem na pigani isagi rail account dagi khut thadringai hariba demo accounts dagi apps bu changing view mahoging view binaw mau ibungo nangna sumna tarokani haibasi imadi khalludabani imadi manga chap manare momono pamai thongaloina tapna khumle babadu yurai chubani magi cha chajat magi punsi mahingdu madui sungpam pamkide ma yeng na aina
ai ma dong de sung tau tau roi dana pitru pitling ai na khan khibadu ai ngasi suning singlima Wari sina piri ba moral si adom dum su khangbiram lani ai khoi gi punsi da thoni mutok sasana maru oiridi tholi bising sinate maru oiridi tholi bising sibu ai khoina karamna thengnai karamna fawi ai khoi gi wakhal da karamba art tholi hari bising sini masni khwai dagi maru oibade oining ma thodo oisana ai khoina karamna thengnai karamna fawi ai khoi gi wakhal da karamba art tholi hari bising sinani masi sing sinani aphabarum dabu oiro phattabarum dabu oiro ai gi punsi gi himai chumlak toriba masi sing sinani ai aina oirak toriba ai aina chelak toriba lichat chajattugi maru hundoribasu jail le horiba faibom padu mai koina punsta lakpa samasya negativity amasung aikoi gi phattaba lichat saja singsigda mai koina topa kanada maral thangjinduna maral pisinduni masu yai natraga punsta lakpa skum bai koina pamda phatta hodi aran hui singsibu yai famangolni ai gi punsidi ai gi isai sudi singma phatta hodi study tholoi ko makhoi di singma so oi haloi ko haiba waklon si ho handuna mapok sibul namjing namtak pidibani khanna phatta hodi singsibai koina khudol pot amagum losin bipsu yai Mijeng anini, lambel anini, pamjabaduri ai tana khanjabani. Aikoina akhaba mahau tamak tangduna saurang lairang mi gi asoiba khara yeng prithvi sigi asoiba athiba tamak yengduna hingbasu yai. Natraga aikoina taibong malem staida phibam tanpham matam khudingmakta aphaba phajaba drisya tabu yeng nungsiba khoithumba khonjal tabu ikhau langduna saruk yaduna hingbasu dum yai. Mijeng tongali lambi manade. Aikoina uriba tarif sing sigi matungina aikoina torokpa thabak sing sigi daita isa na lojabasu yai natraga uriba tarif sungdana oina aikoigi punsigi mahau pungmang manghan kibasu madusu yai handaki wari simasu aikoi isa da pansinjaba tamak yaba yam sakti leba wari makhakni lin namaga horai maga gi wari ni Wari star matung da dongi wakhal leiramba sauba sauningba sauganba haiba wahi natraga wakhal onsiga artasi mapung fan honglakani taiwan rakani koina mi gi phatana makhan mamadam natraga isana asau lakshin jaba ngamdaba matamda ikoi gi punsi si kari oirakpa yai haibadu wari stay khangminasi nongma linnama khak mathong mangam machinjak tanba yotpa loiduna makul halaklami mabukna sitsituna sum lakpada laimai da chepna taramba horai amada sitchilluduna mabukta soklami horai du yeknabani khanna linduna horai du chikthalui thawraba horai maya adra chiknabani madun dum hena mabu tamthina sokhalami tawriba matawdu karina haiba bhapsung ta dra linduna horai du yeknabani khanbadagi horai du sor pulanduna halagi matagum sangla saura masaduna horai du chajat lakshinduna yesan mahore adubu thinga chogat kan balin aduna horai du da karigum emata sonbadi ngamamde horai du soan bagi mutta thawraba yot ki horai gi maya aduna masadu phongling lengduna magi mathwai lauki masagi mathwai oina lauki do linsi masagi asawna maram oiduna masagi mathwai mangki masana masabu hatchaki wari staida yamaru oiba nongi paujil khare yaure video si yengbalo rakpada wari siga mari leinana sada phaw wakal tu phongdok piramo